Manipurgi ahanba tangkak ke mikhalgidamak ngasisu mirepsingna makhatana mirepche pisin ngakre. Ngasi mirepche pisin bagi Mangani chanba numita Manipurgi Chief Minister amasung BJP gi mirep and Biren Singsu Hengang constituency dage mirepche pisin ke Kurai AC gi MLA amasung BJP gi mirep L Susindro amasung Lamlai AC gi MLA KSIS Biren su ngasi mirepche pisin ke Manipur Assembly Mikhal asi tangkak ani thokna February 18 amasung March 3 da pangthokani. Ahanba tangkak ki Mikhal asi constituency kuntra nipanda pangthokani. Mirepche pisin bagi aroiba tarik asi February 9 ni loinana mirepche lauthokpage tarik na February 13 ni. Ahanba phase ki mirepche pisin bagi thabak February amadagi hauke. Manipur ge Assembly seat punna humfuni. Ahanba tangkak ke Mikhal constituency kuntra nipanda pangthokani. Constituency sing adude Khundrakpam, Hengang, Khurai, Khetrigao, Thongju, Kairao, Andro, Lamlai, Thangmaiban, Uripok, Sagolban, Kaisamthong, Singjamai, Yai School, Wangkhai, Sekmai SC, Lamsang, Konthauzam, Patsoi, Langthabal, Nauria Pakhang Lakba, Wangoi, Mayang Imphal, Nambol, Oinam, Bisanpur, Moirang, Thanga, Kumbi, Saikul ST, Kangpokpi, Saitu ST, Tipaimuk ST, Thanlon ST, Henglep ST, Churachandpur ST, Saikot ST, amasung Singhat ST ni. Ani suba tangkak ke Mikhal asi constituency kunithoida pangthokani.